Record breaking Ronaldo. Prithvi pumbana khangmani. Ronaldo. Ronaldo hairadi Portugal. World Cup 2026 ki ahanba match da minute taruk chalakpa matamda Joe Neves na ahanba goal chanki. Hairiba player asi TV interview ama loki. TV interview duda mahakna Ronaldo gi maramda haiki. Ronaldo haibasi icham chamba just like akhoi player amani haiduna mahakna haiki. Kari maramgi Cristiano Ronaldo gi fans singna Joe Neves ta trolling tawribano. Criticism tawriba karigino. Simple answer. Mahaki TV interview aduda. Mahakna asumna haikeba. He and we know that he is no different. Mase kanaga akhoi ga maga karisu khena balaiteba. He is just another player amane mase. Aduga he is no different from the others. Kanadagi su khena ba karim laite. Ko he is there to contribute just like all of us. Akhoi gumaina hadi players sing haibadi players sing aduna tauba responsibility duga chap manana mahaksu lakpani haila dumaina wan Neves na sumaina fongdoke mahaki interview adugi matung ina miyamna Ronaldo gi fans mayam amana comment toraki comment sing adugi marakta Portugal gi legendary player Luis Figo na sumna mahaksu Joe Neves ki against that comment khara piraki haibadi Portugal gi players sing maraksida players sing asi Ronaldo ga sananing taba arrogant oiba player khara yauri kadigidamak player sing aduna ningsing diribano haibadi Ronaldo na naha oiringeida mahak masa mathantana goal chanma ngamba misak amani amadi Portugal gi mai kaya ama puraklaga leraklaba adungba personality amane Portugal asibu miyamna Prithibi sinma thungna mahakna khanganbane Cristiano hairadi Portugal adudi karigidamak players singna mahakpo support tawdribano matam amada Cristiano Ronaldo na ahanba World Cup ki team squad oiba matamda mahakna senior players singbu adugi matik respect tawi haujisu player kaya ama yauri World Cup 2026 ki squad asida masagida khanba ngasi fawba masana kari deserve tawrokre haibadudi nothing kariguma amata leitaba compare tawrabasu CR7 na loina hengadaba ngaktaneba ngasisu Portugal gi fans amadi Cristiano Ronaldo gi fans kaya amana asa tawri haibadi mahakna team asida yawbadagi soidana World Cup asida kariguma kharadi tawrokani haiduna maramdi mahaki aroiba last chance World Cup si last chance ni haiduna miyamna thajanari mahakpu yauri haibadagi matam amadadi Ronaldo na naha oiringi matamdadi kanagisu support yaudana ko adu mathanda go chanba ngamba nupani so aduna Prithibi pumbana mahakpu mahana naha oiringi matamda mahaki country gi damak mahana kayamna support tawduna country asibu pukhalaki haibadu team matching aduna khangdriba karigino maming oina panbada miyamna loina khangnaraba yengbada hekta khangba ngaktane mangonda pass pidriba karigino adubo makha tarakpada hayeng 23rd June da pung tara makhaida thokadoriba Portugal versus Uzbekistan asida miyam su support tawbiu haiduna amadi Neves haise khoigi angang 2004 da pokpa angang ni just 22 years old kataneba ko aduna ma khandaba karem ta hodaba haida haidi legendary player adumba player aduda kari respect lukadabno kari karmaina haigadabno haibadu mangonda angang oibna mature oiba khara watpadagi sumaina haigibneba ko adubu anyway aduna makha tarakpada maki girlfriend da attack tawrokpa Ronaldo gi fans mayam amana message mayam matang thanarpagi then Joe Neves na maki girlfriend bu protect tawbagi matang ko matang lakre adubu hayeng thokaduriba match asida mayam su kari response kari karamna Ronaldo gi team
Portugal team na karamna sanarake haibadu akhoi amung miyeng tamidaba tabani. Karamba performance ulakpage haibadu mo akhoi team aduna adu mayam punna yengminasi. Salute to CR7.